अनौब सेंसस पांथोक्तना डिलिमिटेशन तौननबा पुथोरखिबा NDA की बिल पार्लियामेंट माई पाखिद्रे लागलिबा कुमजा सोलिसिंगनी का कुनमापनदा पांथोक्पम थोकलिबा लोकसभा मिखलदगी चनबा हौहन्नबगी पांदमदा लेबाक असिदा अनौब सेंसस अमा पुथोक्तना डिलिमिटेशन चथरगा हौजिक मेंबर चमंगागा निफुहुमदोई लैरिबा लोकसभागी मेंबर चनिपानगा यांखैदा हेनगत हनबगा लोइनना चादा कुंथ्राहुमदोई women's reservation amendment bill pass तौनबगिदमक प्राइम मिनिस्टर नरेंद्र मोदी न लुचिंगलिबा NDA लेंगा की माइकैदिगी ngarang लोकसभादा पुथोरक्लबा मतुंगदा ngasi खनरगा पास तौननबा भोट लौनरकपदा बिल असिगी थौबु ओइरिबा NDA लेंगाकना पार्लियामेंट माइथीबा नंखरे NDA लेंगाक की माइकैदिगी women's reservation amendment bill asi pass तौनबा अमसुंग अनौब सेंसस अमा पुथोक्त्रबसु डिलिमिटेशन चथबदा अयाबा पीनबगी पांदमदा बिल असी ngarang लोकसभादा पुथोरखिबने मिफम असिगी चनबीगी मतुंगिना ngasi खनरगा पास तौननबा भोट लौनरकपदा सभा असिगी हौजिक लैरिबा अपुनबा मेंबर चमंगागा निफु हुमदोईगी मनुंगदा सुपनतगी मेंबर चमंगागा कुनिपान खक्तना सरुक याकी बिल असी पास तौनबा भोट लौनरकपदा सभादा लैखिबा मेंबर चमंगागा कुनिपान गी मनुंगदगी चनीगा मरफु तरा निपानना सौगतखी अदुगा मेंबर चनीगा कुंथ्राना मसिगी मायोक्ता लेपखी पार्लियामेंट की चनबी की मतुंगिना बिल असी पास तौननबगिदमक यामद्रबदा सरु अहुम थोकपगी अनीगी ओइरिबा मेंबर चहुमगा यांखैनिथोइना मसिबु सौगत्तुना भोट पीगदबनी अदुबु हाइरिबा मसिंग असी NDA की माइकैदगी यौब ngamkhidabadagi लोकसभाना रिजेक्ट तौखिबनी NDA लेंगा की माइकैदगी असेत पथाजबा अमग लोइनना पुथोरखिबा बिल असी लोकसभादा माइथीबा नंख्रबा मतुंगदा सभादगी यूनियन मिनिस्टर किरेन रिजिजुना बिल असी लौथोखरे महाकना माइथीरबा बिल असी लौथोखिबगा लोइनना पंथदना सभागी मिफम मथंगी नुमित्ता अयुक पुंग 13 फावबा सांगदोखरे पनबे आवदी हानदगी लैरकलिबा women's reservation act असिबु NDA लेंगाकना नारी शक्ति बंधन अधिनियम ओइना ओंथोकनबगी पांदमदा amendment bill असी पुथोरखिबनी अदुगा लागलिबा कुमजा लिसिंग अनिगा कुनमापनदा पांथोकपम थोकलिबा लोकसभा मिखलगी मंगोइनना अनौब सेंसस पांथोक्तुना डिलिमिटेशन चथद्रबसु लोकसभा की मेंबर मसिंग चमंगागा निफु हुमदोईदगी चनिपानगी यांखैदा हेनगत हल्लगा amendment bill असिगी मतुंग इन्ना रिजर्वेशन की थौरांगसिंग चथनबा होनरखिबनी बिल असिना माइथीखिबदा ऑपोजिशन लुचिंगबा राहुल गांधी ना पाउमीसिंगदा हाय NDA लेंगाकना पुथोरकलिबा बिल असिना लाइबाक असिगी इलेक्टोरल स्ट्रक्चर बु होंगदोक होंगजिन तौननबा होनरखिबनी अदुबु लोकसभादा बिल असी अखोइना माइथीबा पीरे amendment bill असिना नुपीसिंगी फिबम फगतहन्नबगी वाफम याउदे सुमनतगी लाइबाक असिगी इलेक्टोरल स्ट्रक्चर दा अहोंगबा पुरकनबा पांदम थमलकपनी amendment bill असिगी महुत्ता हानदगी लैरकलिबा women's reservation bill सोकलिसिंगनी कुलुमदोईगी provision सिंग थबकता ओंथोकननबा होनौ हाइना प्राइम मिनिस्टर नरेंद्र मोदी दा खंगनखरे थबक असी पांथोरकलबदी opposition member पुनमगना NDA लेंगाकता मतेंग पांगनी हाइनसु फोंगदोखरे एप्रिल की तारीख 19 फावबगी मनुंगदा पोरंपा DC रोड असी सेमजन बिद्रबदी थिंगजिल्लगनी लोक कुंतरुक इम्फाल ईस्ट डिस्ट्रिक्ट हेडक्वार्टर की ख्वाइदगी मरु ओइरिबा पोरंपा DC रोड असी PWD ना था असिगी 19 फावबगी मनुंगदा सेमबा हौद्रबदी मथंगी अयुक्तगी लंबी असिगी अकोइबदा लैरिबा लुप कुंतरुकना थिंगजिनबगी खोंजंग चंगसिल्लगनी हाइना नोंगपोकपना अपुनबा लुप नोंगपालगी कन्वीनर L विवेकानंदना फोंदोक महाकना हाइखिबदा ngarang ayu pung nipan makhairom tarakpada lambi asigi matangda club maira paibi yauna lup kuntarukna mifam pangthoktuna warep laukre mamangdasu nongpalgi thongmi singna DC dasu phongdokkiba laikre maramasina hairiba numit asi fawbagi manungda lambi asi sembi drabadi khongjang asi sangsin ba haurgani amadi lambi asi khakta natana street lamp sing su semjin bidre
नुमिदांगददी लंबी फत्तबना मरम ओइदुना दोंगथीबा कया मायोकनरे lambi asi porongpat water supply scheme dagi ising launanaba masing yamlaba tanker singsu chatlibani amadi mamang thakta mesi mina thokibagi thodok kaya su laikrabani haina phongdokli Tribal Affairs Ministry na singi saukhat thaurangi damak lupa crore taraga satret marfumanga gi ayaba pibada Chief Minister khangalamdre Manipur gi singi district sing da paikat kadaba tongan ba thabak thauram mari gi damak Ministry of Tribal Affairs Grand Division gi Project Appraisal Committee na lupa crore taraga satret marfumanga gi senpham ayaba pibada Chief Minister Y Khemsan khangalamdre haina paugi agency amada phongdorli ngarang ukrul da chatkiba Chief Minister na sirui yaurakpada paumi sing na saukhat thaurangi thabak sing paikhatnabagi yenthokpada manadaba phibam lairukpadagi matang asida hangba wahangi paukhumda mahaki maikaidagi di khangba leite adubu hiram asiki matangda yengsilagani haina phongdokre Security personnel singna CCTV camera amasung car ahum sugairam lei ngarang numidang amukona MSF Amobha Kohar amasung poiri leimerol maira paibi apunba Manipurga kusamnaduna lilongdagi singjamai phawgi marakta chatkiba pendaba khongchatpu lakshitnanaba security force singna chathakiba thabuk singi manungda singamaka oinam lairak machinda khamba car ahum sugai bagaloinana rally chatkiba national highway paring asiga tainana lambi mapanda leiba mioi amagi yumda fix tawduna leiba CCTV camera fawba security personnel singna soitup watup paiduna gainanaba honaramle hairi tawdok sing asigi matangda mari leinaba mioi singna media da phongdor kibaga loinana CCTV camera sugainanaba honarambagi footage social media gi tongan ba platform singda viral oirakre Amromda ngasi numidang Kurai Maikaida tongan ba mafam singdagi trong laubi amasung gelmol thodok pu yaningdaba phongdoktuna miyamna lakiba khongchatpu security personnel singna tankhai na naba honabada tear gas cell sing nasingba kapkhre satna masoi maset haina mingthonba lairik phongkhre saireng saidinakre Imalaisem inat loisang na sinduna lai oiba panthauna wahi thaba saireng lairik satna masoi maset haina mingthonba lamai sa masumna ama panba lairik ama ngasi mangang pungja taraga makhai tabada MU gi School of Humanities gi din professor toijam tamphana athoiba mithung amasung loisang asigi president Maitram Sumati Balana thauram mapu oiduna phongkhre Luwang pungja nungtil pung ani tabadagi sasibu saireng saidinnaba thauram hauduna pung manga phauba aibi kunthra tarukna saruk yaduna pangthokre lairik phongba amadi saireng saidinnabagi mari lainana lai oiba panthauna hai kunma thoi suba sasipu inat ngai khang kumai ki manungda pangthokadabadu laipak ki tangdu leitadaba irangna pangthokidabani adubu sajibu thagi thauram oibana tha lanthokpa yadabana ngasi thasu numit sida pangthokpani Sajibu tha asi maitai ekhoi gi sahi hauba khutthek pa hauba thani tha asina miyoibana satkrabasu anauba hai lai mayam na taktuna lairibani sajibu na maitai lining hingalai amadi hengat halli malhai kabok lai kusum lai kombirei na sajibu bu saktak tuna lairiba mahausa maitai lon siki marol su sajibu na thokhalli kanamatagi mateng yaudana sajibu na mahausa haibasina matam punamakta miyoiba aikhoibu yoktuna lei aikhoina mahausabu tungoinana thamdanabagidamag sasipu lairang saireng saidinnaba pangthokpani haina phungthokli Iran na Strait of Hormuz hangdokre United States ka ceasefire thamniringai cherakta Tehran na Strait of Hormuz mapung phana hangdoklagani haina lauthokre Iran ki Foreign Minister Abbas Araghchi na social media da phongdorpa cherol amada Lebanon da ceasefire thamliba asina maram oiduna jahaz singna Strait of Hormuz fauduna chatpada makal amatagi ayat apan piraroi haikre nakalamromda
United States President Donald Trumpna Irangi lan asi atenba matamgi manungda loisilagani haina phongdokhibaga loinana chap chaba matamdi phongdokhidre. Irangi lan atenba matamgi manungda loisilagani haina phongdoklingai chairakta United States ka mapung fana mapang oina chatminariba singna ngasi Strait of Hormuz da lairiba jahaz ki lambi sing amuk hanna hangdoknabagidamak khanargani. United States amasung Iran gi marakta chayol ani gi ceasefire thamliba asi mathangi chayol da loisillagani haina President Trump na phongdokpaga loinana ceasefire asi makhata na sangdokpagi oithokpasu lai hairi. Laibak singi senmitlon gi paringda India asi taruk suba mafamda hantharakre. Malem gi khwaidagi chawba senmitlon oiriba laibak singi mathang manau gi paringda India asi marisuba mafamda leire haina sahi asigi anganbada phongdoknarakhraba matungda International Monetary Fund IMF na thadorokpa anauba Global Economic Outlook report ki matungina India asi taruk suba mafamda hanthare haina phongdorakre. Senmitlon gi mathang manau gi paringda India gi mafam hantharkibasi India gi senyek rupee gi mamal asi United States ki dollar gi yangnarubada lepa laitana hantharakpa asina achouba maram ama oiri. Kumja lising aniga kunithoi kulumdoida India na UK dagi senmitlon hen na chawba leibak oiba ngamduna malem gi manga suba khwaidagi chawba senmitlon pharba leibak oikibani. Masigi matungda kumja lising anika kunmanga kuntaruk ki lonabada India asi Japan dagi hen chawba senmitlon oire haiba report phongdok narakhibaga loinana malem gi marisuba khwaidagi chawba senmitlon oire haina Prime Minister Narendra Modi na masamakna phongdokhiba laikhrabani. Adumakpu report asi mapung phanadi confirm tawkhiba leite. India laingakna sahi asigi February da puthorokhiba GDP estimate adudasu leibak asigi nominal GDP hantharakpa uki punamang asina maram oiraga hauzik India asi malemgi senmitlon ki khwaidagi chawba leibak singi mathang manau gi paringda taruk suba mafamda hanthaduna UK gi makhada laikhre. Panbayabadi India lenga ki Chief Economic Advisor Anantana Gesorna leibak asigi chawkhat khongjel asi taptharaktrabadi mathang sahi fawbada India gi senmitlon asi United States dollar trillion mari helagani haina phongdokhiba laikhrabani. Gautam Adani na Asia gi khwaidagi ina khunba misak oire. Adani Group ki chairperson Gautam Adani na Asia gi khwaidagi ina khunba misak oikhre. Mamangda Asia gi khwaidagi ina khunba misak asi Reliance Industries ki chairperson amasung managing director Mukesh Ambani na oirambani. Bloomberg Billionaires Index ki matungina Gautam Adani gi net worth asi saurakna US dollar billion marfudaraga nithoi dasmik taruk lom oire hairi. Mukesh Ambani gi net worth US dollar billion marifutara dasmik nipan rom oiri hairiba misak ani asi Asia gi khwaidagi ina khunba mioi sing oibada nattana malem gi khwaidagi ina khunba mioi kunmanga gi maraktasu challi hari. Maitai lining gi thauram lon gi sindam thauram pangthoklagani. Salai kon kanglai pakna sinduna maitai lining ga mari lainaba thauram lon gi sindam thauram haibadi training program ama sahi sigi June 8 tagi hauraga December 8 phawba pangthoklagani. Sindam thauram asida saruk yaningba pasagi mahi gi thakna class 10 pass tawraba mioi singna makhat pijariba phone number asida paw phawgiraktuna amadi mafam asida lakpiduna akuppa marol khangba yagani haina Salaikon gi General Secretary KSH Kumar Mangangi cherol amana phongdorkli.